Hey, nasi ipa salan pung haina khangna ba tinga gi mafam da ipa salalan sidaba amadi imalai meren sidibigi mafam leihi ba imagi khubam ipa khubam masida kwe tare hana sem kat pa semjan ba lak pani adubu ayu angan bada nonglon degi langlong dai pakhang ba ipa na kum thar khiba hai mafam sida ufi aduga hai imai pa gi si semjan jaraga asum makoina ingak pada magi mamang asi oirapna hairiba tangja asi asumna pithuk marol thupaga yai maru ama kolaga larame dubudi pambi ni mahai ni uhai ni asi akon lokthok charaga yengbada marol marai taraga magi phithupta adumaina tawbulai misi kari masatlo haina laigi chatku yengbada nahano phangkhong koiba haina konjul tukthabana mapagi phangkhong koiraga leba ngthok oikiba thoksat ado handaki langon asasu langon pakhangba asina ipagi phangkhong terer koiruraga mana imagi ipagi mamangda khoirum leipai jeba adugi saglon adugi machat ase laigi riseta yengubada asumna takla aga hairiba tangse asumna pithup tawraga leiba thengnai khiye mlong sipai ko bon lamnenda ngaham uksu tang de teret thokhiye thokhiba yenna khiba mafam dune yai phare